February ki tang mari haba tari yumnam kimchan na koi chief minister oina oath ceremony ki numit asida lau ki ba numit asida iroina na koi ki matam kuina lep lura ba haba tari nongmai makhon se taru dra matam da koi ki sinam khu Khundrapam assembly constituency ki manung kon ba sinam khul da khundari ba maitai khul koi khun sing asida nongmai round kaya kap tharakre haina sinam ki village protection force na hairi haiba bafam yawri za so matang ji was kamaina ke di thambe masi moi gi pen da ba khara phongdo puani da adu mangna yamna casualty yawan bo kolam ba di hojik ti yar re bo popular government am su lakre ama lakre leithana ko ade moi masa su khuldu le mi sing ado adu su adu magi samna hakan da hojiki lari ba khun jinakna leibani na ko adum tamtana pau phongna rakani ade han leiramba mi myam sing li khangna sana lo yawri bane marak ta lakpa khara na mai mathak tu leisala kan du tok tok boi wane mai community ke no gi kano da magi kai haitare madugi spirit aigada community based spirit tu da moina tongshalla kan du da potu sawgalingi kholingi da ma tawoi wane adu myam du yarak ta ki sto ngamgadam nate adu masi akoi adum sumba macet khara thokani mapung moina thon badi ngamaroi leiba porsina maram morakan sida adumai toroga tamna adum farakani da han bai kopi khara sum tita khara sum khara koi kana to boi wani adum masigi pose ayamana haidi whole manipur government ama semai se manipur pumbagi agency me amagi assessment lore matungda mai piece to tawbi yarani akoi kudum sa lena haira kandu da madugi report tu phanga kan da nebu government se adu ta di semoi bu ga su adugi potu leibani na adum kharaga episode masa kharaga dum teta khara tholok pe lakshan bangam level da dum leigani na idi sumai thamjage yam nungai je ojana chinbak matam kya kai thopiduna Northeast window ge news analysis saruk yabiduna mapum fam bibagi tamakta ojabo haninga leitara thakpa phongdukchari loina na Northeast window tv na sandukchari ba news analysis matanga solution jari miyeng tabiri bapum na mapu amka suhana khurumjari